Imphal East ki Pukhao Terapur Community Hall manakta masakhang daba miyoi singna construction material sing mai thaduna manghankre. Impact News na fong bapauda Tata Ultra gari amada purakpa construction material sing adu ngase yupung ni panlom taba duwaida masakhang daba miyoi singna gari dagi lauthaduna mai thakibani haire pawasina makata na thaudok asigi pawhek fangbaga Sagolmang Police Station ki team yauna Taranipan Suba AR gi CO Colonel Oinam Akash na luchingba team amana mafam adu da changsinduna Tata gari adu yauna gari adu thaurakpa driver amakan bangamke Tata Ultra gari adu gi registration number na AS01JC7138 ni gari adu bu thaurakkiba driver adu gi maming na Mani Udin amasagi chahi kuntra manga sure Assam dagi ni haire mahakna purakkiba construction gi material sing asi cycle lom da pugada bani haire hairiba driver ase variety trade complex kauba company amagi thabak tawbani su haire thaudok asiga mari leinana Sagolmang Police Station na suwa moto case ama lokhatkre haire